ngasisu COVID-19 positive oiba nupa ama kidney fail oibadagi RIMS hospital da laikanaba ngamdana laikhidraba masagi chahi nimpunipan rom suraba miyoi adu leimakongdagini mahak ngasi nongalamdai pung 2:30 rom taba matamda laikhidabani laikhidraba miyoi adu haukiba June gi tang 9 da RIMS ki nephrology department da chronic kidney disease, lungs infection amadi atai atopa anaba kharagi admit tawrakhibani amadi tungda haukiba thasigi kuntarukta COVID-19 gi test tawada positive oirakhibani hairi Chandel district ki manung chanba chakpi karong police station na konba sajik khongtal area da marisuba Assam Rifles kangbu amana road opening patrol chatlingai da sakhangdaba singna IED ahum pokai handuna amadi nongmai caption duna ambush thabada jawan ahum sire personnel manga amana asopan nangkre haire laibak thiba thodok amada maina tamthina haksangi chada nimpugi changda phibam thina chakrabi Bisnupurdagi chahi nimpu surabi ningombam naubi debida Moirang Kendra mirep oikiba social worker Thongam Santi amasung Moirang Kendra Progressive Front ki maikai COVID-19 lockdown gi awaba asidagi kharada oirabasu mateng oinaba pandamda mahaki maikai dagi angamba mateng oina chana thaknaba polam singamadi selgi mateng ngarang khusinnakhre Naran Sena Youth Development Organization NYDO na COVID-19 laichatagi kannabagidama amadi mayai kaba chinjak sing thingnabagi pandamda COVID-19 protocol SOP ngakna Naran Sena gi khulgi oiba miyam wakhal tanaba mifam amadi miyam gi khongchat ama ngarang pangthokre Aina thingkraba lalhoba luf kanglai yawol kanna luf KYKL gi lanmi ahum amadi People's Revolutionary Party of Kanglai Park Pripaki lanmi ama haukiba July 19 ki ayukta Ukrul district ki Kasong Khulen police station manung chenba Kasong da laiba kunmari suba Assam Rifles na fare hairi